ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯃꯥꯏꯕꯒꯤ ꯁꯔꯨ꯫ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯥꯏꯕꯒꯤ ꯁꯔꯨ꯫ ꯆꯤꯡꯌꯥꯒꯤ ꯃꯤ ꯂꯟꯅ ꯇꯥꯕ ꯈꯨꯡꯒꯪ ꯑꯃꯗ ꯁꯨꯖ ꯅꯣꯝꯖꯕ ꯌꯥꯝꯅ ꯀꯟꯕ ꯏꯃꯨꯡ ꯑꯃꯗ ꯄꯣꯛꯄꯅꯤ ꯒꯣꯁꯤꯟ꯫ ꯃꯍꯥꯛꯅ ꯈꯪꯂꯛꯄꯗ ꯃꯄꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ, ꯃꯕꯣꯛꯇꯤ ꯂꯩꯔꯝꯂꯤ꯫ ꯃꯕꯣꯛꯇꯨꯁꯨ ꯌꯥꯝꯅ ꯑꯍꯟ ꯑꯣꯏꯔꯦ, ꯁꯨꯕ ꯅꯣꯝꯕ ꯄꯥꯛꯅ ꯉꯝꯗ꯭ꯔꯦ꯫ ꯒꯣꯁꯤꯟꯒꯤ ꯃꯆꯤꯟ ꯃꯅꯥꯎ 3ꯅꯤ, ꯅꯨꯄꯥ 4 ꯅꯨꯄꯤ 2ꯅꯤ꯫ ꯒꯣꯁꯤꯟꯅ ꯈ꯭ꯋꯥꯏꯒꯤ ꯑꯍꯟꯅꯤ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯃꯤꯗꯥꯡ ꯃꯃꯥꯅ ꯆꯥꯛ ꯂꯣꯏꯕ ꯉꯥꯏꯕ ꯑꯣꯏꯅ ꯒꯣꯁꯤꯟ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯣꯏꯔꯒ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯍꯦꯛ ꯍꯦꯛ ꯂꯤꯍꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯕꯣꯛꯅ ꯍꯦꯂꯣꯏꯒꯤ ꯋꯥꯔꯤ ꯑꯃꯗꯤ ꯁꯅꯥ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕꯒꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯀꯌꯥ ꯇꯠꯇꯅ ꯑꯗꯨꯃꯛ ꯂꯤꯕꯤ꯫ ꯃꯗꯨꯗ ꯒꯣꯁꯤꯟꯅ ꯃꯕꯣꯛꯇ ꯇꯁꯦꯡꯅ ꯍꯦꯂꯣꯏ ꯍꯥꯏꯕꯁꯤ ꯂꯩꯕ꯭ꯔꯥ, ꯑꯗꯨꯒ ꯃꯈꯣꯏꯗꯒꯤ ꯁꯅꯥ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕꯁꯦ ꯑꯗꯨꯝ ꯅꯤꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯇꯠꯇꯅ ꯍꯪꯈꯤ꯫ ꯃꯗꯨꯗ ꯃꯕꯣꯛꯅ ꯐꯥꯒꯤ ꯑꯣꯏꯅ ꯂꯩ ꯃꯁꯛꯀꯥꯗꯤ ꯐꯖꯈ꯭ꯔꯕ ꯄꯣꯠꯅꯤ, ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯦ꯫ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯑꯇꯣꯝꯕꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯖꯩ, ꯃꯥꯗꯤ ꯑꯩꯈꯣꯏꯅ ꯄꯤꯌꯨ ꯍꯥꯏꯔꯤꯃꯈꯩ ꯄꯤꯕꯖꯥꯠꯅꯤ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯔꯤ꯫ ꯃꯕꯣꯛꯀꯤ ꯋꯥ ꯑꯗꯨ ꯇꯥꯔꯒ ꯄꯤꯛꯂꯤꯕ ꯒꯣꯁꯤꯟꯒꯤ ꯋꯥꯈꯜꯗ ꯃꯑꯣꯟ ꯈꯟꯈꯤ꯫ ꯃꯍꯥꯛꯁꯨ ꯍꯦꯂꯣꯏ ꯀꯧꯊꯣꯛꯇꯨꯅ ꯊꯣꯛꯎ ꯍꯥꯏꯔꯤꯈꯩ ꯊꯣꯛꯄ ꯁꯅꯥ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕ ꯑꯗꯣ ꯅꯤꯔꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯅ ꯈꯟꯖꯈꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯁ꯭ꯀꯨꯜꯗ ꯑꯣꯖꯥꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯂꯣꯏꯔꯗꯨꯅ ꯉꯁꯤꯗꯤ ꯆꯤꯜꯗ꯭ꯔꯦꯟ ꯗꯦꯅꯤ, ꯑꯉꯥꯡꯁꯥ ꯅꯈꯣꯏꯗ ꯋꯥꯔꯤ ꯑꯃ ꯂꯤꯒꯦꯀꯣ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯑꯃ ꯑꯣꯖꯥ ꯑꯗꯨꯅ ꯂꯤꯈꯤ꯫ ꯃꯗꯨꯗꯤ ꯑꯣꯖꯥ ꯑꯗꯨꯅ ꯉꯍꯥꯟꯋꯥꯏ ꯆꯤꯡꯗ ꯑꯣꯖꯥ ꯑꯣꯏꯔꯤꯉꯩ ꯍꯦꯂꯣꯏ ꯋꯨꯛꯅꯕ ꯑꯃ ꯊꯦꯡꯅꯔꯛꯈꯤꯕꯒꯤ ꯋꯥꯔꯤꯅꯤ꯫ ꯋꯥꯔꯤ ꯑꯗꯨꯗ ꯑꯣꯖꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: ꯑꯉꯥꯡꯁꯥ, ꯉꯍꯥꯟꯋꯥꯏꯗ ꯑꯩꯅ ꯆꯤꯡꯗ ꯑꯣꯖꯥ ꯑꯣꯏꯔꯤꯉꯩ ꯌꯥꯝꯅ ꯍꯩꯕ ꯑꯃꯥꯏꯕ ꯑꯃꯅ ꯍꯦꯂꯣꯏ ꯁꯥꯟꯅꯕꯗꯒꯤ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯟꯈꯤꯕ ꯑꯃ ꯊꯦꯡꯅꯔꯛꯏ꯫ ꯑꯗ ꯑꯩꯅ ꯑꯣꯖꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯅ ꯍꯪꯕꯗ ꯑꯣꯖꯥ ꯑꯗꯨꯅ ꯍꯥꯏꯕꯨ ꯍꯦꯂꯣꯏꯁꯤ ꯂꯩꯋꯥ ꯇꯧꯔꯒ ꯀꯧꯊꯣꯛꯏ ꯍꯥꯏꯅꯦ꯫ ꯑꯣꯖꯥ ꯑꯗꯨꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯤꯕ ꯒꯣꯁꯤꯟꯅ ꯑꯣꯖꯥ, ꯑꯗꯨꯗꯤ ꯑꯣꯖꯥꯁꯨ ꯍꯦꯂꯣꯏ ꯀꯧꯊꯣꯛꯂꯒ ꯑꯆꯧꯕ ꯁꯦꯟ ꯄꯥꯏꯕ ꯃꯤ ꯑꯃ ꯑꯣꯏꯕ ꯌꯥꯗꯕ꯭ꯔꯣ ꯑꯣꯖꯥ? ꯒꯣꯁꯤꯟꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯣꯖꯥ ꯑꯗꯨꯅ ꯅꯣꯛꯂꯒ ꯒꯣꯁꯤꯟ, ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯤ ꯋꯥꯗꯅꯗꯤ ꯅꯨꯡꯉꯥꯏꯕ ꯌꯥꯕ ꯅꯠꯇꯦꯅꯦ꯫ ꯑꯩꯈꯣꯏꯅꯗꯤ ꯈꯜꯂꯤ ꯃꯟꯇ꯭ꯔꯤ ꯑꯣꯐꯤꯁꯥꯔ ꯃꯌꯥꯝꯁꯦ ꯅꯨꯡꯉꯥꯏꯖꯔꯤꯅꯤꯗ ꯍꯥꯏꯗꯅ, ꯃꯈꯣꯏꯁꯨ ꯚꯣꯠꯀꯤ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯋꯥꯈ꯭ꯔꯕ ꯖꯥꯠꯅꯤꯗ, ꯇꯨꯝꯕꯒ ꯁꯪꯕ ꯅꯠꯇꯦꯅꯦ꯫ ꯁꯦ ꯑꯩ ꯍꯥꯏꯒꯦ, ꯑꯩꯅ ꯆꯤꯡꯒꯤ ꯑꯣꯖꯥ ꯑꯃꯥꯏꯕꯗꯨꯗ ꯍꯪꯉꯤ ꯑꯩꯁꯨ ꯍꯦꯂꯣꯏꯗꯨ ꯀꯧꯊꯣꯛꯂꯒ ꯏꯅꯥꯛ ꯈꯨꯟꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯅ꯫ ꯑꯗꯨꯗ ꯑꯣꯖꯥ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯍꯦꯂꯣꯏ ꯀꯧꯊꯣꯛꯄꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯈꯔ ꯍꯥꯏꯔꯛꯏꯅꯦ꯫ ꯃꯗꯨꯒꯤ ꯄꯣꯠꯂꯝꯁꯤꯡꯗꯨ ꯇꯥꯔꯨꯕꯗꯒꯤꯅꯤ ꯑꯩ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯍꯪꯈꯤꯗ꯭ꯔꯦꯗꯅ꯫ ꯑꯣꯖꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯒꯣꯁꯤꯟꯅ ꯈꯪꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯪꯉꯛꯏ: ꯑꯣꯖꯥ, ꯀꯔꯤ ꯄꯣꯠꯆꯪ ꯆꯪꯒꯦ ꯑꯣꯖꯥ? ꯒꯣꯁꯤꯟ ꯏꯕꯣ, ꯅꯣꯏ ꯇꯥꯔꯗꯤ ꯑꯍꯤꯡ ꯇꯨꯝꯃꯒ ꯉꯝꯂꯣꯏꯍꯦ ꯀꯤꯗꯅ꯫ ꯑꯣꯖꯥꯒꯤ ꯂꯥꯡꯇꯛꯅꯍꯟꯕ ꯃꯊꯧ ꯑꯗꯨꯗ ꯁꯥꯇ꯭ꯔ ꯃꯌꯥꯝꯅ ꯀꯔꯤꯅꯣ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯍꯪꯅꯔꯛꯂꯤ꯫ ꯃꯗꯨꯗ ꯑꯣꯖꯥ ꯑꯗꯨꯅ ꯍꯥꯏꯒꯦꯁꯦ, ꯁꯦ ꯍꯩꯕꯤꯒꯤ ꯇꯤꯡꯈꯪ 3, ꯑꯗꯨꯒ ꯍꯪꯉꯣꯏ ꯕꯣꯔꯥꯕꯤꯒꯤ ꯃꯎꯟ, ꯑꯗꯨꯒ ꯀꯨꯔꯥꯎ ꯑꯉꯧꯕꯒꯤ ꯎꯇꯣꯡ ꯑꯃ꯫ ꯑꯣꯖꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯒꯣꯁꯤꯟꯅ ꯑꯣꯖꯥ, ꯀꯨꯔꯥꯎ ꯑꯉꯧꯕꯒꯤ ꯎꯇꯣꯡ ꯍꯥꯏꯁꯤꯕꯨ ꯀꯩꯅꯣ ꯑꯣꯖꯥ? ꯒꯣꯁꯤꯟ, ꯀꯨꯔꯥꯎ ꯑꯉꯧꯕ ꯄꯥꯝꯕꯤꯗꯨ ꯌꯥꯟꯊꯠꯂꯒ ꯃꯀꯛ ꯑꯃ ꯂꯧꯔꯒ ꯃꯗꯨ ꯃꯅꯨꯡꯗꯨ ꯍꯣꯠꯇꯣꯛꯂꯒ ꯃꯅꯤꯡ ꯃꯃꯥꯡ ꯍꯣꯗ꯭ꯔꯣꯡ ꯍꯣꯅ ꯊꯝꯂꯦꯗꯅ, ꯑꯗꯨꯒ ꯀꯪꯍꯜꯂꯕ ꯑꯗꯨꯕꯨꯅꯤ ꯀꯨꯔꯥꯎ ꯑꯉꯧꯕꯒꯤ ꯎꯇꯣꯡ ꯍꯥꯏꯔꯤꯕꯁꯦ꯫ ꯑꯗꯨ ꯃꯈꯥꯗꯤ ꯑꯣꯖꯥ? ꯃꯈꯥ ꯍꯥꯏꯕꯨ ꯍꯨꯠꯇꯣꯛꯂꯕ ꯀꯨꯔꯥꯎ ꯑꯉꯧꯕꯒꯤ ꯎꯇꯣꯡ ꯃꯆꯥ ꯑꯗꯨꯗ ꯍꯪꯉꯣꯏ ꯕꯣꯔꯥꯕꯤꯒꯤ ꯃꯎꯟ ꯑꯗꯨ ꯇꯤꯡꯗꯨꯅ ꯄꯨꯡ ꯃꯆꯥ ꯑꯃ ꯁꯦꯝꯒꯅꯤ꯫ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡ ꯀꯅꯥꯁꯨ ꯎꯍꯟꯗꯕ ꯃꯐꯝꯗ ꯍꯩꯕꯤ ꯇꯤꯡꯈꯪ 3 ꯑꯗꯨꯅꯦ ꯍꯪꯉꯣꯏ ꯕꯣꯔꯥꯕꯤꯒꯤ ꯃꯎꯟꯅ ꯇꯤꯡꯗꯨꯅ ꯁꯦꯝꯕ ꯀꯨꯔꯥꯎ ꯑꯉꯧꯕꯒꯤ ꯄꯨꯡ ꯑꯗꯨꯅꯦ, ꯃꯗꯨꯗꯣ ꯀꯅꯥꯁꯨ ꯎꯍꯟꯗꯅ ꯊꯝꯒꯗꯕꯅꯤ
ꯍꯥꯏꯔꯤꯕ ꯄꯣꯠꯁꯪꯁꯤꯡ ꯑꯁꯤꯗꯤ ꯑꯔꯥꯏꯕ ꯉꯥꯛꯇ ꯄꯣꯠꯁꯪ ꯑꯃ ꯋꯥꯠꯂꯤ ꯃꯁꯤꯅꯤ ꯈ꯭ꯋꯥꯏ ꯁꯥꯊꯤꯔꯤꯕꯁꯤ ꯑꯣꯖꯥꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯃꯌꯥꯝ ꯑꯗꯨꯅ ꯀꯔꯤꯅꯣ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯍꯪꯅꯔꯛꯂꯤ ꯑꯗꯨꯗ ꯑꯣꯖꯥ ꯑꯗꯨꯅ ꯑꯇꯩ ꯅꯠꯇꯦꯗ ꯅꯈꯣꯏ ꯁꯣꯔꯦꯟ ꯍꯥꯏꯕꯗꯨ ꯇꯥꯔꯦꯗꯅ ꯑꯗꯨꯒꯤ ꯁꯣꯔꯦꯟꯗꯣ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯑꯍꯤꯡꯗ ꯅꯇꯣꯝꯇ ꯆꯠꯂꯒ ꯁꯣꯔꯦꯟꯗꯨꯒꯤ ꯈꯨꯅꯥꯎꯕꯤ ꯑꯗꯨ ꯂꯧꯔꯨꯒꯗꯕꯅꯤ ꯃꯗꯨꯒꯤ ꯈꯨꯅꯥꯎꯕꯤꯗꯨ ꯆꯪꯗꯕ ꯌꯥꯗꯕ ꯄꯣꯠꯁꯪꯅꯤ ꯁꯣꯔꯦꯟꯒꯤ ꯈꯨꯅꯥꯎꯕꯤ ꯑꯍꯤꯡꯗ ꯂꯧꯔꯨꯒꯗꯕꯅꯤ ꯇꯥꯕꯗ ꯁꯥꯇ꯭ꯔꯤꯁꯤꯡꯗꯤ ꯌꯥꯝꯅ ꯀꯤꯅꯈꯤ ꯑꯗꯨꯒ ꯁꯥꯇ꯭ꯔꯁꯤꯡꯁꯨ ꯌꯥꯝꯅ ꯀꯤꯅꯈꯤ ꯑꯗꯨꯕꯨ ꯒꯣꯁꯤꯟꯗꯤ ꯊꯣꯏꯗꯣꯛꯅ ꯀꯤꯈꯤꯗꯦ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯋꯥꯔꯤ ꯇꯥꯅꯤꯡꯈꯤ ꯑꯗꯨꯕꯨ ꯑꯣꯖꯥ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯃꯈꯥꯗꯤ ꯈꯪꯗ꯭ꯔꯦ ꯍꯥꯏꯕꯤ ꯇꯤꯡꯈꯪ ꯑꯃꯗꯤ ꯍꯪꯉꯣꯏ ꯕꯣꯔꯥꯕꯤꯒꯤ ꯄꯨꯡ ꯑꯃꯗꯤ ꯁꯣꯔꯦꯟꯒꯤ ꯈꯨꯅꯥꯎꯕꯤ ꯑꯗꯨ ꯀꯔꯤꯗ ꯁꯤꯖꯤꯟꯅꯒꯗꯕꯅꯣ ꯍꯥꯏꯕ ꯑꯗꯣ ꯍꯪꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯣꯖꯥ ꯑꯗꯨꯅ ꯈꯨꯝꯂꯛꯈꯤ ꯑꯣꯖꯥꯒꯤ ꯄꯥꯎꯈꯨꯝ ꯑꯗꯣ ꯒꯣꯁꯟꯒꯤ ꯊꯋꯥꯏ ꯀꯌꯥ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯊꯃꯣꯏꯗ ꯆꯔꯥꯡꯅꯕꯗꯤ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯒꯣꯁꯤꯟꯁꯨ ꯐꯅ ꯆꯥꯎꯔꯤ ꯑꯗꯨꯒ ꯒꯣꯁꯤꯟꯒꯤ ꯃꯕꯨꯛꯁꯨ ꯅꯣꯡꯒꯥꯈ꯭ꯔꯦ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯒꯣꯁꯤꯟ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯂꯩꯇ ꯂꯥꯏꯔꯕ ꯍꯦꯟꯖꯜꯂꯛꯄꯗꯒꯤ ꯂꯥꯏꯔꯕꯅ ꯈꯝ ꯊꯦꯡꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯒꯣꯁꯤꯟꯁꯨ ꯃꯍꯩ ꯇꯝꯕ ꯇꯣꯛꯂꯦ ꯑꯗꯨꯒ ꯑꯇꯩꯁꯨ ꯂꯣꯏꯅ ꯇꯣꯛꯂꯦ ꯅꯨꯃꯤꯗꯥꯡ ꯑꯃ ꯒꯣꯁꯤꯟꯗꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩ ꯃꯇꯝ ꯑꯗꯨꯗ ꯒꯣꯁꯤꯟꯅ ꯃꯃꯥꯗ ꯌꯦꯡꯂꯒ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯅꯨꯡꯉꯥꯏꯔꯛꯈꯤꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯒꯣꯁꯤꯟꯅ ꯍꯪꯂꯤꯕꯗꯨ ꯒꯣꯁꯤꯟꯒꯤ ꯃꯃꯥ ꯇꯤꯂꯣꯇꯥꯃꯥꯅ ꯊꯣꯏꯅ ꯈꯟꯖꯤꯟꯗ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯇꯦ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯑꯗꯨꯝ ꯇꯧꯔꯤ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯒꯣꯁꯤꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩꯁꯨ ꯊꯕꯛ ꯁꯨꯕ ꯆꯠꯂꯒꯦ ꯕꯕꯥꯅ ꯂꯪꯐꯩ ꯆꯠꯂꯒ ꯊꯕꯛꯇꯤ ꯄꯪꯁꯨꯗ ꯁꯨꯏ ꯑꯗꯨꯒ ꯁꯦꯟꯗꯤ ꯁꯨꯡꯄꯨ ꯄꯨꯔꯛꯇꯦ ꯒꯣꯁꯤꯟꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯇꯤꯂꯣꯇꯥꯃꯥꯗꯣ ꯒꯣꯁꯤꯟꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯃꯃꯥꯏꯗꯣ ꯂꯩꯊꯣꯛꯂꯒ ꯍꯥꯏꯔꯛꯏ ꯊꯕꯛꯁꯨ ꯇꯧꯅ ꯅꯪꯅ ꯀꯔꯤ ꯁꯨꯗꯣꯔꯤꯕ ꯍꯥ ꯅꯪꯅ ꯁꯨꯒꯦꯗꯅ ꯁꯨꯔꯕꯗ ꯆꯍꯤ 18 19 ꯃꯉꯥꯏ ꯃꯌꯥꯝꯒꯤ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯇꯣꯛꯀꯅꯤꯗ ꯏꯕꯨꯡꯉꯣ ꯃꯃꯥꯒꯤ ꯋꯥꯗꯨ ꯂꯣꯏꯔꯝꯂꯣꯏ ꯐꯥꯠꯇ꯭ꯔꯤꯉꯩꯗ ꯒꯣꯁꯤꯟꯅ ꯏꯃꯥ ꯑꯗꯨꯒꯤꯗꯤ ꯑꯩꯅ ꯊꯣꯛꯄ ꯇꯧꯒꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯁꯟ ꯃꯌꯥꯝꯁꯦ ꯁꯦꯟꯕꯒꯤ ꯊꯕꯛ ꯑꯩ ꯇꯧꯒꯦ ꯅꯍꯥꯟꯁꯨ ꯏꯄꯨ ꯂꯂꯤꯇꯣꯟ ꯍꯥꯏꯔꯝꯃꯤ ꯍꯩꯃꯥ ꯑꯗꯨꯒꯤꯗꯤ ꯍꯥꯟꯅꯒꯤ ꯁꯟꯁꯦꯟ ꯅꯍꯥ ꯂꯩꯔꯤꯕꯗꯨꯗꯤ ꯂꯩꯇ꯭ꯔꯕꯅꯤ ꯏꯃꯥ ꯍꯥꯟꯅꯒꯤ ꯁꯟꯁꯦꯟ ꯅꯍꯥꯗꯨꯅ ꯁꯟ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯖꯤꯟꯅꯔꯒ ꯁꯟ ꯍꯨꯔꯥꯜꯂꯒ ꯌꯣꯟꯊꯣꯛꯂꯝꯕꯗꯒꯤ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯐꯨꯔꯒ ꯇꯥꯟꯊꯣꯛꯈ꯭ꯔꯕꯅꯤ इहे अदुदी इमादी खंगहौद्रेदना अदो इमा आई सन सेनपगी थबकतो तौरगेको ngaiko ai hayengdo pabung lalito-dane chatlaga amukta hangukige hoi ima ado aina sen khara thulabadi inaw singse laik tamhansi koima chara ni suna chari basi phawwa chaba phanglaroidra haidana wari bai koina laik tamhangadori bani ne ai sen thodu sidima hoi maduna kona gi wani tamna khanara siko chalo nanaw singdo kaururo sakhi sana na batawrasi hoi ima angangai sakta e he loi ima ai khoi gi sakti haima sida lei basi sarodana kaidoroga tomba as sidi yamdida hoi hoi yamna thompa kandane yamna saro atomba taso sidagidi chakpuk thana saranida tamoso mantrana cheng puthokadori bro era na teda tombi nang suba onthon thokpa asamna makhoi wa noktuna chakta minaki masigi matung matam khara haukhri gosinsu khul adugi sanjam ama sinaduna marudagi phanglakpa sen singaduna makhoi machin manaw mabuk thanna chabadi phangjaki numitu nong yamna kanna taba numitni guisengi mapa paikhombadu thabuk maphamdagi masa nungaiti haiduna laktuna leiba numit nini humni surabani matamdu numidangi pung 12 helabani gosingi manawsing amati machandi loina tumkhre adubu gosinti tumdri mahak mawon khali aikhoi babungsi mini hinglaroi minania ki kang sikre haisibu summadran sen leidana hospital da puraga layeng ni haibu suliti babungsi sirdu jala
ꯑꯁꯨꯝꯅ ꯒꯨꯁꯟꯗꯣ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯇꯨꯝꯗ꯭ꯔꯤ ꯃꯈꯣꯏꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯃꯃꯥ ꯑꯉꯥꯡꯁꯤꯡꯗꯤ ꯇꯨꯝꯈ꯭ꯔꯕ꯭ꯔꯥ ꯍꯣꯏ ꯃꯈꯣꯏ ꯕꯕꯥ ꯂꯣꯏꯅ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯤ ꯑꯩꯅ ꯊꯕꯛ ꯆꯠꯂꯤꯕꯅꯦꯅ ꯁꯦꯟꯁꯨ ꯃꯤꯅ ꯍꯦꯛꯇ ꯍꯥꯠꯈꯤ ꯁꯦꯟꯗꯨ ꯊꯧꯔꯨꯔꯕꯁꯨ ꯃꯆꯤꯠ ꯃꯆꯤꯠ 10 ꯈꯔ ꯄꯤ 20 ꯈꯔ ꯄꯤ ꯐꯨꯖꯨ ꯃꯥꯖꯣꯗ ꯍꯦꯛꯇ ꯂꯣꯏꯁꯤꯟꯈꯤ ꯏꯆꯥꯁꯤꯡꯁꯤꯁꯨ ꯂꯣꯏꯅ ꯋꯥꯃꯤꯟꯅꯔꯦꯀꯣ ꯃꯃꯥ ꯌꯥꯔꯤꯁꯦ ꯀꯗꯥꯏꯗꯒꯤ ꯋꯥꯈꯜꯅꯣ ꯇꯨꯝꯅꯅꯕ ꯇꯧꯕꯤꯔꯣ ꯃꯇꯝꯁꯦ ꯐꯅ ꯌꯥꯝꯅ ꯊꯦꯡꯂꯦ ꯑꯩꯈꯣꯏꯕꯨ ꯁꯨꯝ ꯋꯥꯗꯨꯅ ꯂꯩꯕ ꯌꯥꯕ꯭ꯔꯣ ꯅꯆꯥꯁꯤꯡ ꯆꯥꯎꯔꯛꯂꯒ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯔꯛꯈꯤꯗꯧꯔꯤꯕꯅꯤ ꯑꯩꯈꯣꯏꯕꯨ ꯅꯨꯡꯉꯥꯏꯔꯛꯈꯤꯅꯤ ꯍꯥꯏꯕ ꯀꯔꯤꯒꯤ ꯀꯞꯄꯤꯔꯤꯕꯅꯣ ꯇꯨꯝꯅꯅꯕ ꯇꯧꯔꯁꯦ ꯃꯃꯥ ꯑꯩ ꯉꯁꯤꯗꯤ ꯍꯛꯆꯥꯡꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯅꯦ ꯀꯣꯛꯁꯦ ꯌꯥꯝꯅ ꯉꯥꯎꯏꯅꯦ ꯃꯤꯠ ꯅꯥꯁꯦ ꯏꯃꯝ ꯃꯝꯁꯤꯜꯂꯦ ꯉꯁꯤ ꯑꯩꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯒꯗꯕ ꯃꯥꯜꯂꯤꯅꯦ ꯃꯃꯥ ꯀꯩꯅꯣ ꯃꯈꯣꯏ ꯕꯕꯥꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯣ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯀꯥꯟꯕꯒ ꯗꯥꯛꯇꯔꯗ ꯂꯥꯌꯦꯡꯕ ꯆꯠꯂꯗꯕꯅꯤ ꯃꯈꯣꯏ ꯕꯕꯥ ꯇꯥꯕ꯭ꯔꯣ ꯃꯈꯣꯏ ꯕꯕꯥ ꯁꯦ ꯇꯥꯕ꯭ꯔꯣ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯃꯈꯣꯏ ꯕꯕꯥ ꯍꯥꯏ ꯒꯨꯁꯤꯟ ꯗꯅꯦ ꯍꯦꯝꯕ ꯅꯈꯣꯏ ꯄꯥꯕꯨꯡꯁꯤ ꯀꯔꯤꯅꯣꯃ ꯇꯧꯈ꯭ꯔꯦꯅꯦꯍꯦ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯕꯅꯣ ꯏꯃꯥ ꯄꯥꯕꯨꯡ ꯑꯆꯧꯕ ꯅꯪꯒ ꯗꯅꯦꯒ ꯆꯠꯂꯨ ꯅꯈꯣꯏꯒꯤ ꯃꯥꯃ ꯈꯣꯃꯩꯗꯣ ꯑꯃꯨꯛꯇ ꯀꯧꯔꯨꯆꯣ ꯍꯣꯏ ꯏꯃꯥ ꯑꯁꯨꯝꯅ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯒꯨꯁꯤꯟ ꯑꯃꯗꯤ ꯃꯥꯒꯤ ꯍꯦꯛ ꯊꯪꯅꯕ ꯃꯅꯥꯎ ꯅꯨꯄꯥ ꯗꯦꯅꯤ ꯃꯈꯣꯏ ꯑꯅꯤ ꯂꯥꯔꯇꯦꯟ ꯑꯃ ꯄꯥꯏꯗꯨꯅ ꯁꯦꯒꯥꯏꯔꯕ ꯁꯥꯇꯤꯟ ꯑꯃ ꯀꯨꯞꯇꯨꯅ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯀꯞꯅ ꯆꯦꯜꯂꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯈꯣꯏꯒꯤ ꯃꯥꯃ ꯈꯣꯃꯩꯒꯤ ꯌꯨꯝ ꯌꯧꯔꯗꯨꯅ ꯄꯥꯈꯠꯅ ꯀꯧꯈꯤ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯗꯨꯗ ꯁꯨꯃꯥꯡꯗ ꯑꯉꯥꯡ ꯑꯅꯤꯅ ꯍꯟꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯈꯣꯃꯩꯗꯣ ꯍꯧꯒꯠꯂꯛꯂꯤ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯕ ꯖꯥꯠꯅꯣꯅꯦ ꯃꯄꯥꯟꯗ ꯑꯩꯕꯨ ꯀꯧꯔꯤꯕꯁꯤꯕꯣ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯇꯤꯂꯣꯇꯃꯥꯒꯤ ꯃꯆꯥꯁꯤꯡꯒꯤ ꯃꯈꯣꯜ ꯃꯥꯟꯗ꯭ꯔꯅꯦ ꯀꯩꯗꯧꯕ ꯌꯥꯎꯔꯕ ꯖꯥꯠꯅꯣ ꯉꯥꯏꯈꯣ ꯑꯩ ꯑꯃꯨꯛꯇ ꯊꯣꯛꯎꯒꯦꯀꯣ ꯑꯁꯣꯝꯅ ꯈꯣꯃꯩꯗꯣ ꯃꯄꯥꯟꯗ ꯊꯣꯛꯂꯤ ꯃꯗꯨꯗ ꯒꯣꯁꯤꯟꯅ ꯃꯥꯒꯤ ꯃꯄꯥꯅ ꯑꯣꯏꯍꯧꯔꯤꯕ ꯐꯤꯕꯝ ꯑꯗꯨꯒꯤ ꯃꯔꯝꯗ ꯄꯥꯎ ꯇꯝꯂꯤ ꯃꯁꯤꯗꯒꯤ ꯈꯣꯃꯩꯗꯣ ꯄꯥꯈꯠꯂꯗꯨꯅ ꯍꯣꯕꯦ ꯂꯣꯏꯁꯤꯜꯂꯒ ꯒꯣꯁꯤꯟ ꯍꯣꯏꯒ ꯄꯨꯟꯅ ꯂꯥꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯒꯣꯁꯤꯟꯒꯤ ꯌꯨꯝ ꯌꯧꯗꯨꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯣ ꯌꯦꯡꯈꯤ ꯃꯇꯝ ꯑꯗꯨꯗ ꯈꯪꯂꯤ ꯒꯣꯁꯤꯟꯒꯤ ꯃꯄꯥꯕꯨꯡ ꯁꯪꯁꯥꯔ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤ ꯒꯣꯁꯤꯟꯒꯤ ꯃꯥꯃ ꯈꯣꯃꯩꯅ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟ ꯈꯔ ꯇꯧꯗꯨꯅ ꯒꯣꯁꯤꯟꯒꯤ ꯃꯄꯥꯕꯨꯡꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯆꯍꯤ ꯑꯃ ꯍꯧꯈ꯭ꯔꯦ ꯒꯣꯁꯤꯟꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯊꯣꯏꯗꯣꯛꯅ ꯑꯍꯣꯡꯕ ꯂꯩꯈꯤꯗꯦ ꯀꯩꯁꯨ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯈꯤꯗꯦ ꯆꯥꯅꯕꯗꯤ ꯍꯦꯟꯖꯤꯜꯂꯛ ꯁꯨꯕꯤꯅꯕꯅ ꯌꯥꯎꯗ ꯍꯥꯟꯅꯗꯒꯤ ꯋꯥꯕ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯤ ꯅꯨꯃꯤꯠꯇꯨ ꯈꯨꯜꯒꯤ ꯁꯟꯖꯥꯕꯨꯡ ꯑꯗꯨꯗ ꯍꯧꯕ ꯑꯆꯧꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯃꯈꯣꯏ ꯅꯨꯄꯥ 4-5 ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯗꯨꯗ ꯒꯣꯁꯤꯟꯁꯨ ꯁꯟ ꯃꯌꯥꯝ ꯑꯗꯣ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯊꯝꯂꯝꯂꯒ ꯑꯍꯟꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤ ꯃꯗꯨꯗ ꯑꯍꯟ ꯑꯃꯅ ꯉꯔꯥꯡꯒꯤ ꯍꯦꯂꯣꯏ ꯋꯣꯛꯅꯩ ꯍꯥꯏꯕ ꯅꯨꯄꯥ ꯃꯆꯥꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯕ ꯖꯥꯠꯅꯣ ꯑꯩꯗꯤ ꯃꯗꯨ ꯍꯧꯖꯤꯛꯀꯥꯟꯒꯤ ꯊꯛꯄꯤ ꯆꯥꯕꯤꯁꯤ ꯃꯥꯟꯗꯅ ꯊꯧꯁꯥꯔꯨꯗ꯭ꯔꯕꯅꯤꯅꯦ ꯑꯗꯨꯗꯒꯤꯗꯤ ꯃꯥꯗꯤ ꯍꯦꯂꯣꯏ ꯋꯣꯛꯅꯕꯨ ꯑꯣꯏꯔꯝꯂꯦꯗꯅ ꯈꯪꯗ꯭ꯔꯦ ꯂꯥꯏꯁꯦ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯂꯥꯏꯗꯤ ꯂꯩꯕ ꯖꯥꯠꯅꯤꯗ ꯉꯥꯏꯈꯣꯅꯦꯍꯦ ꯍꯦꯂꯣꯏ ꯍꯥꯏꯕꯁꯤꯕꯨ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯅꯩꯅꯦ ꯃꯁꯤ ꯃꯥꯏꯕꯅꯒꯗꯤ ꯁꯥꯟꯅꯄꯣꯠꯇꯧꯅ ꯃꯤꯅꯥꯏꯗꯧꯅ ꯁꯤꯖꯤꯟꯅꯩ ꯍꯥꯏꯅꯦ ꯃꯗꯨꯅ ꯀꯝꯗꯧꯔꯤꯕ ꯖꯥꯠꯅꯣ ꯂꯩꯋꯥꯅ ꯉꯝꯗꯕ ꯂꯩꯕ ꯄꯣꯠ ꯅꯠꯇꯦꯗ ꯂꯩꯋꯥꯅ ꯇꯧꯔꯒ ꯊꯦꯝꯂꯦ ꯍꯥꯏꯔꯒ ꯁꯤꯖꯤꯟꯅꯕꯒꯤ ꯋꯥꯅꯤ ꯁꯤꯖꯤꯟꯅꯕꯗꯨ ꯍꯩꯔꯕꯗꯤ ꯏꯅꯥ ꯌꯥꯝꯅ ꯈꯨꯜꯂꯤ ꯍꯥꯏꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛꯇꯪ ꯀꯧꯊꯣꯛꯂꯦ ꯍꯥꯏꯔꯒ ꯑꯃꯨꯛꯇꯪ ꯌꯦꯡꯁꯦ ꯍꯥꯏꯕ꯭ꯔꯣ ꯉꯥꯎꯔꯒ ꯉꯥꯎ ꯑꯗꯨꯗꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯅꯤꯃꯥꯏꯆꯥꯟꯒ ꯇꯥꯟꯅꯕꯤꯔꯣ ꯃꯥ ꯌꯥꯝ ꯍꯩꯕꯅꯤ ꯃꯗꯨꯏ ꯑꯍꯟꯗꯨ ꯉꯥꯎꯕ꯭ꯔꯥ ꯉꯥꯎꯗ ꯐꯩꯕ꯭ꯔꯥ ꯐꯩꯗ ꯃꯅꯥꯅꯒ ꯄꯪꯁꯜꯂꯦ ꯀꯩꯅꯣꯝꯅ ꯏꯇꯧ ꯇꯧꯕꯅꯤꯀꯣ ꯑꯗꯨꯕꯨꯗꯤ ꯍꯦꯂꯣꯏ ꯂꯣꯏꯕ ꯃꯤꯅꯤꯗꯅ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯟꯁꯤꯡꯗꯣ ꯋꯥ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯗꯨꯗ ꯒꯨꯁꯤꯟꯗꯤ ꯁꯥꯟꯅꯔꯤꯕꯗꯨ ꯇꯥꯕꯗ ꯃꯇꯝ ꯀꯨꯏꯅ ꯃꯨꯊꯠꯂꯨꯔꯕ ꯃꯩꯔꯤ ꯑꯃ ꯅꯍꯧꯅꯅ ꯆꯨꯈꯠꯂꯛꯄꯒꯨꯝ ꯐꯥꯎꯈꯤ
Numit adugi ahingdu Gosin tumba yakidi wakal mawon khanki aibu heloi hajibasi amutang kauthoklaga yengsirane aduga mina yamna sathi hainariba sina karigi kiyamuk yamna sathi bajan ai amaiba ni mai changa ta da yadre asomna khallaga Gosindo tumkhri mathangi no ngale Gosindo ayuk nganta hauduna iruja mai thajari magi mahausaga manadaba mawung aduda magi mama tilota mana ingak ngai ibungo achoba karino nangbu ngasidi yahaw wanthona ngankreda hoima ai singasi thabak ama chatke toba adunida nanaw ngai akut khraboima haugatrida adu nangna thabak chathokani hai sibu leikai singsigi sanam sidi kamdoba adudo ima nanaw anina khara chena halamu ai kuiro oi salla kadabane adubu kadaidanu haibeni mi nangna chakadori basibo ado ima hauji kidi haibe yadri ima farese adudi ai amuk chana naba tawragi nanaw singdo hawalaga san chelen ba haibudo kawni koima haima chatkrene mase masi angang sidi asomna Gosingi mamado masana chatkibado yengduna lehawi Gosindo asom lakpana amaiba nimai changi mayum yori masidagi Gosinna amaiba nimai chanbu kauri yumsibu kana leige ipu nimai chanbu leibidro ipu asomna Gosinna hanna kaubaduda Bidyarani do school dress set palloreduna tai punna tholai aduga aikhoi ipudi leitiye ngarang de halakri Gosin Bidyarani gi ningthi jarba masak urubada ungau khri Bidyarani da mamit kuptana yinglaga lei Bidyarani du Mangol gi ukhok tenda theliba mingchal aduda mana puliba tayado yarabra haiduna yingi aduga Gosinda mu onsinduna haima tadro kari tawsha haibano chidi mawunga manini ho aikhoi ipudo leiti haiba ngarang dagi halaktri haikibadu litna lemna manglingai da tabi haudrabro tabuti taida tahorga kedoriba chalo yadro kadai tano aina chatuisibo haima siri pura kaino manini asi harga Bidyarani sumagda kumtharakli aduga Gosingi manakta sangsillaklaga nang chafam khangdraba natro sese ai takese tu sigi lambise se sum chalo aduga khongban tarani adugi khongbanudane chongtharaga tuminane leirusuko chalo tuminne leidusina karigi khongbalai tingkhak mananaba khangabra chalo ko ai school chatuini thingeba cho asomna Bidyarani nuk tuna imungda muk changkhri Gosindu mana hauji haikriba singadubu karino haiduna khanduna mangduna sumangda adumak leiri asomna leiringai amaiba nimai chan thonga lomtegi changlai amaiba nimai chan se ahan su phana yamna oiri adugi sumathakta mana su khara nungaiti mina amangang mana amakhum towi tarodana su tadi taranudana hairebasu hektamaktai yamna pharak taba ahani asomna amaiba nimai chan na hobe thonga lomtegi changlakpa aduda Gosinna ipudi asita laene haiduna ipu haiduna kawi maradani mai chana haune ai noibu school chala duira nate da ipu ai ipu bu unaba lakchari bane kari isu unaba lakbane ba uno adu ma di school chatna babu bu lo shellam kini ne ha nate ipu ai na haibadi ai se ipu unaba lakchabane haibane aina kaudrabasu ibungona adum kautho mai thoksarakanida ihe masigi ni mai chansidi mai mangidana fare nang ikai na banina ai kauge ko hai isu thoibi sida nang unagani aidana hangkok manba ma laine thoro os aibu hangkok manba kaina masidi ba ho ipu amaiba aine ipu unaba lakpane haiba karino khangdi ihe adumaina nga haina hayu yaro nangbu nangnadi isu unaba lakpane haire lao somda lao ko ai phak amata loktho ugige asomna haramlaga amaiba nimai chando imungda sangki
ꯇꯥꯟꯖꯥ ꯑꯗꯨꯗ ꯕꯤꯗ꯭ꯌꯥꯔꯥꯅꯤꯁꯨ ꯁ꯭ꯀꯨꯜ ꯆꯠꯅꯅꯕ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯒꯨꯁꯤꯟꯗ ꯌꯦꯡꯂꯒ ꯅꯣꯛꯁꯤꯜꯂꯛꯏ ꯑꯩꯈꯣꯏ ꯏꯄꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯍꯪꯀꯣꯛ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯕꯤꯗ꯭ꯌꯥꯔꯥꯅꯤꯗꯣ ꯅꯣꯛ ꯅꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯥꯏꯕ ꯅꯤꯃꯥꯏꯆꯥꯟꯁꯨ ꯐꯛ ꯑꯃ ꯄꯥꯏꯔꯒ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯒꯨꯁꯤꯟꯗ ꯁꯣꯝꯗ ꯂꯥꯛꯑꯣ ꯍꯥꯏꯔꯝꯂꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗ ꯂꯩꯕ ꯑꯃꯥꯏꯕ ꯅꯤꯃꯥꯏꯆꯥꯟꯅ ꯍꯦꯛ ꯍꯦꯛ ꯄꯣꯊꯥꯕ ꯋꯥꯄꯟꯅꯐꯝ ꯑꯗꯨꯗ ꯆꯠꯈ꯭ꯔꯤ ꯒꯣꯁꯤꯟꯁꯨ ꯃꯇꯨꯡ ꯏꯟꯅꯔꯤ ꯑꯁꯨꯝꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯗꯨꯅ ꯑꯃꯥꯏꯕ ꯅꯤꯃꯥꯏꯆꯥꯟ ꯐꯛ ꯑꯗꯨꯗ ꯐꯝꯊꯈ꯭ꯔꯤ ꯒꯣꯁꯤꯟꯗꯤ ꯂꯦꯞꯇꯨꯅ ꯑꯗꯨꯝ ꯂꯩꯔꯤ ꯃꯗꯨꯗ ꯅꯤꯃꯥꯏꯆꯥꯟꯅ ꯏꯍꯦ ꯑꯩꯗꯤ ꯅꯪꯅ ꯐꯝꯅꯅꯕ ꯐꯤꯗꯥ ꯄꯨꯔꯛꯄ ꯀꯥꯎꯔꯦꯗꯅ ꯄꯨꯊꯣꯔꯛꯇ꯭ꯔꯦ ꯍꯥꯏꯕ ꯇꯣꯁꯦ ꯑꯁꯨꯝ ꯇꯧꯔꯣ ꯅꯪꯒꯤ ꯁꯦꯟꯗꯜꯗꯨ ꯂꯧꯊꯣꯛꯂꯦ ꯍꯥꯏꯔꯒ ꯑꯗꯨꯗ ꯍꯦꯛꯇ ꯐꯝꯂꯣ ꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯅ ꯌꯥꯔꯤ ꯐꯝꯃꯣ ꯍꯣꯏ ꯏꯄꯨ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯩꯁꯨ ꯑꯗꯣ ꯅꯪꯅ ꯑꯩꯒꯤ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯤꯅ ꯏꯄꯨ ꯑꯩ ꯏꯄꯨꯒ ꯋꯥ ꯑꯃꯠꯇ ꯊꯥꯅꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ ꯑꯦꯔꯥ ꯏꯕꯨꯡꯉꯣ ꯋꯥ ꯌꯥꯟꯕꯒꯤꯕꯨ ꯑꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔꯕꯁꯨ ꯌꯥꯕꯗꯨꯕꯨ ꯇꯧꯔꯦꯗꯣ ꯑꯃꯨꯛ ꯅꯠꯇꯦ ꯋꯥ ꯌꯥꯟꯕꯒꯤꯕꯨ ꯑꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔꯕꯁꯨ ꯌꯥꯏ ꯍꯥꯏꯕ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯤꯗ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ ꯑꯦꯔꯥ ꯏꯕꯨꯡꯉꯣ ꯅꯥꯇꯩ ꯆꯥꯗꯕ ꯑꯩꯗꯤ ꯅꯪ ꯑꯩꯉꯣꯟꯗ ꯂꯥꯏ ꯌꯦꯡꯕ ꯂꯥꯛꯂꯤꯕ ꯑꯣꯏ ꯅꯤꯡꯉꯨꯔꯦ ꯅꯪꯅ ꯂꯥꯏ ꯌꯦꯡꯉꯕꯗꯤ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯗꯈꯤꯅꯥ ꯑꯗꯨꯗ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯃꯩꯈꯨ ꯈꯨꯒꯦ ꯍꯥꯏꯗꯅ ꯈꯜꯂꯨꯔꯤꯕꯁꯤꯗꯤ ꯂꯣꯏꯅꯃꯛ ꯀꯥꯏꯔꯦꯗꯅ ꯅꯥꯇꯩ ꯆꯥꯗꯦꯗꯀꯣ ꯏꯕꯣ ꯍꯣ ꯏꯄꯨ ꯑꯩ ꯋꯥ ꯌꯥꯟꯕ ꯂꯥꯛꯄ ꯅꯠꯇꯦ ꯍꯥꯏꯕ ꯂꯥꯏ ꯌꯦꯡꯕ ꯂꯥꯛꯄꯅꯦꯕ ꯁꯤ ꯂꯥꯏ ꯌꯦꯡꯕ ꯂꯥꯛꯄ ꯑꯣꯍꯣ ꯑꯩꯗꯤ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯥꯔꯨꯔꯦꯗꯅ ꯍꯥꯏꯌꯨ ꯀꯩꯗꯧꯕ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦꯗ ꯀꯔꯤꯅꯣ ꯑꯩꯅ ꯍꯥꯏꯗꯣꯏꯁꯤꯕꯣ ꯂꯩꯔꯦ ꯏꯄꯨ ꯑꯩꯁꯤ ꯈꯨꯟꯒꯤ ꯁꯟ ꯁꯦꯟꯕ ꯃꯤꯅꯦꯕꯀꯣ ꯑꯗ ꯑꯩꯗꯤ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥ ꯆꯠꯄꯅꯤꯅ ꯂꯥꯏ ꯇꯤꯟ ꯑꯣꯛꯅꯕ ꯈꯣꯠꯄ ꯇꯝꯕ ꯉꯝꯗꯦꯗꯅꯀꯣ ꯑꯗꯨꯅ ꯏꯄꯨꯗꯒꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯈꯪꯖꯒꯦ ꯍꯥꯏꯗꯅ ꯂꯥꯛꯆꯔꯤꯕꯅꯤ ꯆꯠꯂꯣꯗ ꯏꯕꯨꯡꯉꯣ ꯑꯣꯟꯊꯣꯛꯄ ꯃꯗꯨꯕꯨ ꯍꯦꯛꯇ ꯌꯥꯕ ꯊꯕꯛꯂꯣ ꯂꯥꯏ ꯇꯤꯟ ꯊꯦꯡꯅꯅꯤ ꯃꯟꯇ꯭ꯔ ꯂꯧꯒꯦ ꯀꯥꯏꯗꯅ ꯆꯠꯂꯨ ꯏꯕꯨꯡꯉꯣ ꯂꯩꯇꯨꯝꯕ ꯃꯈꯨꯜ ꯂꯩꯔꯒ ꯈꯨꯕꯥꯛꯇ ꯅꯣꯏꯕꯗꯅꯦ ꯅꯀꯣꯛꯇꯣ ꯎꯐꯨꯜ ꯇꯥꯔꯅꯤ ꯆꯠꯂꯣ ꯃꯁꯤ ꯑꯍꯟꯁꯤꯗꯤ ꯃꯤꯅ ꯃꯀꯣꯛ ꯆꯥꯛꯏ ꯍꯥꯏꯅꯕꯗꯨ ꯆꯨꯝꯃꯤꯗꯅ ꯆꯠꯂꯧꯔꯒꯦ ꯉꯥꯏꯈꯣꯅꯦ ꯀꯩꯅꯣ ꯅꯪ ꯐꯨ ꯍꯧꯒꯠꯂꯤꯕꯗꯤ ꯏꯄꯨꯕꯨ ꯍꯧꯖꯤꯛꯇ ꯑꯩ ꯆꯠꯂꯣ ꯍꯥꯏꯕꯗꯥꯏꯅꯦ ꯉꯥꯏꯈꯣ ꯑꯩꯉꯣꯟꯗ ꯋꯥ ꯇꯥꯟꯅꯕ ꯂꯥꯛꯄꯒꯤ ꯂꯨꯄꯥ 10 ꯄꯤꯔꯝꯈꯣ ꯅꯠꯇ꯭ꯔꯕꯗꯤꯕ ꯅꯪ ꯅꯌꯨꯝ ꯌꯧꯕ ꯉꯝꯂꯣꯏꯀꯣ ꯑꯣꯟꯊꯣꯛꯄꯒꯤ ꯑꯍꯟꯅꯤꯗ ꯁꯦ ꯏꯄꯨꯁꯦ ꯂꯨꯄꯥ 10ꯁꯦ ꯂꯧꯕꯤꯍꯧꯔꯣ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯒꯨꯁꯤꯟꯗꯣ ꯈꯜꯂꯝꯕ ꯑꯁꯥ ꯄꯨꯝꯅꯃꯛ ꯀꯥꯏꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯈꯤ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯒꯨꯁꯤꯟꯗꯨ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯊꯥꯕꯜꯒꯤ ꯃꯉꯥꯟꯕꯨ ꯌꯦꯡꯗꯨꯅ ꯋꯥꯈꯜ ꯀꯌꯥ ꯈꯜꯂꯤ ꯑꯩ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯏꯄꯨ ꯅꯤꯃꯥꯏꯆꯥꯟꯗꯒꯤ ꯂꯩꯋꯥ ꯂꯧꯗꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯗꯤ ꯀꯃꯥꯏ ꯂꯧꯁꯤ ꯍꯥꯏꯕ ꯀꯣꯛꯀ ꯊꯣꯛꯇ꯭ꯔꯦꯗ ꯃꯁꯨ ꯅꯨꯄꯤꯅ ꯃꯔꯣꯜ ꯑꯃ ꯐꯖꯕꯅꯦ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯈꯜꯂꯤꯕꯁꯤ ꯃꯥꯏ ꯄꯥꯛꯇꯅ ꯍꯦꯂꯣꯏꯗꯨ ꯊꯣꯛꯂꯕ ꯃꯗꯨꯗ ꯃꯥꯅ ꯀꯔꯤ ꯄꯥꯝꯃꯤ ꯍꯪꯉꯛꯑꯕ ꯑꯩꯅ ꯊꯣꯛꯑꯣ ꯍꯥꯏꯔꯤꯈꯩ ꯊꯣꯛꯄ ꯈꯨꯗꯣꯞ ꯑꯃ ꯄꯤꯌꯨ ꯍꯥꯏꯔꯕ ꯑꯗꯒꯤ ꯃꯥꯅ ꯁꯠ ꯄꯤꯁꯜꯂꯛꯑꯕ ꯑꯗꯒꯤ ꯑꯩꯅ ꯌꯨꯝ ꯌꯥꯝ ꯐꯖꯕ ꯑꯃ ꯊꯣꯛꯑꯣꯅ ꯍꯥꯏꯕꯗ ꯆ꯭ꯋꯦꯡ ꯂꯥꯎꯅꯒ ꯊꯣꯛꯂꯛꯑꯕ ꯑꯗꯒꯤ ꯀꯥꯔ ꯑꯃ ꯊꯣꯛꯑꯣ ꯀꯥꯏꯅ ꯍꯥꯏꯕꯗ ꯆꯥꯡ ꯂꯥꯎꯅꯒ ꯊꯣꯛꯂꯛꯑꯕ ꯃꯗꯨꯒꯤ ꯀꯥꯔꯗꯨꯗ ꯑꯩꯅ ꯊꯧꯔꯒ ꯈꯨꯟꯒꯤ ꯍꯣꯇꯦꯜꯗ ꯆꯪꯉꯒ ꯑꯍꯥꯎꯕ ꯆꯥꯊꯔꯕ ꯃꯌꯥꯝꯒꯤ ꯆꯥꯕꯒꯤ ꯁꯦꯟꯒꯥꯁꯦ ꯑꯩꯅ ꯆꯥꯠ ꯄꯤꯁꯜꯂꯕ ꯃꯌꯥꯝꯅ ꯀꯔꯣꯔꯄꯇꯤ ꯒꯣꯁꯤꯟ ꯍꯥꯏꯗꯅ ꯈꯨꯜꯁꯤ ꯁꯦꯠ ꯀꯥꯏꯔꯕ ꯑꯗꯨꯗ ꯑꯩꯅ ꯁꯦꯟꯅꯥꯝꯁꯤ ꯆꯥꯠ ꯃꯌꯥꯝꯗ ꯆꯥꯏꯁꯤꯜꯂꯕ ꯏꯕꯨꯡꯉꯣ ꯑꯆꯧꯕ ꯏꯃꯥ ꯀꯔꯤ ꯍꯥꯏꯒꯦ ꯏꯃꯥ ꯅꯠꯇꯦꯅꯦ ꯀꯩꯅꯣ ꯅꯪꯅ ꯃꯄꯥꯟꯁꯤꯗ ꯅꯣꯛꯃꯤ ꯇꯧꯔꯒ ꯅꯈꯨꯠꯅ ꯖꯒꯣꯏ ꯁꯥꯔꯤꯕꯗꯨꯕꯣ ꯑꯗꯨꯒ ꯁꯠ ꯍꯥꯏꯔꯤꯕꯗꯨꯅ ꯀꯔꯤ ꯍꯥꯏꯔꯤꯕ ꯏꯃꯥ ꯀꯩꯅꯣꯅꯤ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯂꯧꯒ ꯂꯩꯔꯕꯗꯤ ꯑꯩꯁꯨ ꯐꯧꯒꯗꯣ ꯂꯧꯄꯥꯛꯇ ꯁꯠ ꯍꯨꯟꯒꯅꯤ ꯍꯥꯏꯕꯅꯤꯗ ꯏꯃꯥ ꯑꯗꯨꯒꯤ ꯁꯨꯝ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯕꯅꯤꯗ ꯏꯃꯥ ꯈꯪꯗ꯭ꯔꯦꯗ ꯏꯕꯨꯡꯉꯣ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯜꯂꯤꯕ ꯑꯩꯈꯣꯏꯅꯕꯨ ꯂꯧꯒꯗꯣ ꯂꯩꯔꯛꯈꯤꯗ꯭ꯔꯥ ꯈꯪꯗꯦ ꯏꯃꯥ ꯂꯩꯔꯛꯈꯤꯅꯤ ꯀꯩꯅꯣ ꯑꯩꯅ ꯍꯟꯗꯛ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛꯁꯦ
ꯃꯁꯤꯅ ꯍꯦꯛ ꯃꯥꯏ ꯄꯥꯛꯑꯕ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯀꯣꯟꯅꯨꯡꯒꯨꯝꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯤꯅꯦꯕ ꯑꯣ ꯐꯔꯦ ꯐꯔꯦ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣꯀꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯩ ꯏꯄꯨ ꯅꯤꯃꯥꯏ ꯆꯥꯟꯗ ꯒꯟꯖꯥ ꯅꯞ ꯅꯞ ꯂꯥꯎꯕꯗꯨ ꯈꯔ ꯀꯠꯁꯤꯜꯂꯒ ꯊꯦꯝꯗꯕ ꯌꯥꯗ꯭ꯔꯦ ꯃꯉꯣꯟꯗꯒꯤ ꯍꯦꯂꯣꯏ ꯀꯧꯅꯅꯕ ꯃꯟꯇ꯭ꯔ ꯂꯧꯗꯕ ꯁꯨꯛꯌꯥ ꯌꯥꯗꯦ ꯀꯥꯟꯗꯦ ꯆꯥꯛ ꯀꯠꯊꯣꯛꯎꯔꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯒꯣꯁꯤꯟꯗꯣ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯦ ꯒꯣꯁꯤꯟꯗꯨ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯑꯌꯨꯛ ꯉꯟꯇꯥ ꯅꯤꯃꯥꯏꯆꯥꯟꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯅꯤꯃꯥꯏꯆꯥꯟꯗꯣ ꯁꯪꯒꯣꯜꯗ ꯁꯟ ꯁꯖꯤꯛ ꯍꯥꯞꯇꯨꯅ ꯂꯩꯔꯤ ꯃꯗꯨ ꯒꯣꯁꯤꯟꯗꯤ ꯎꯗꯕꯅꯤꯅ ꯏꯄꯨ ꯏꯄꯨ ꯍꯥꯏꯗꯨꯅ ꯀꯧꯔꯤ ꯑꯃꯥꯏꯕ ꯅꯤꯃꯥꯏꯆꯥꯟꯗꯤ ꯃꯅꯥ ꯅꯨꯡꯉꯥꯏꯇꯕꯅꯤನ ꯀꯔꯤꯁꯨ ꯇꯥꯗꯦ ꯃꯗꯨꯗ ꯕꯤꯗ꯭ꯌꯥꯔꯥꯅꯤꯗꯣ ꯑꯃꯨꯛ ꯊꯣꯔꯛꯂꯤ ꯍꯥꯡꯀꯣꯛ ꯅꯪ ꯑꯣꯏꯔꯦ ꯑꯦꯔꯥ ꯑꯩ ꯃꯤꯡ ꯍꯥꯡꯀꯣꯛ ꯀꯧꯗꯦꯀꯣ ꯃꯤ ꯎꯁꯤꯠꯇꯕ ꯇꯧꯅꯒꯨꯝꯁꯤ ꯃꯤ ꯍꯥꯏꯁꯦ ꯊꯤ ꯍꯥꯏꯔꯗꯤ ꯁꯥꯎꯏ ꯐꯖꯩ ꯍꯥꯏꯔꯗꯤ ꯅꯣꯛꯏ ꯍꯥꯏꯗꯤ ꯆꯨꯝꯃꯤꯗꯅ ꯇꯨ ꯏꯄꯨꯗꯤ ꯑꯁꯤꯗ ꯂꯩꯔꯤꯁꯦ ꯅꯃꯤꯠ ꯅꯅꯥꯗꯣ ꯈꯔ ꯈꯔ ꯑꯣꯠꯄ ꯇꯝꯃꯨ ꯅꯅꯥꯛꯇ ꯂꯩꯔꯤꯕ ꯏꯄꯨꯁꯤꯕꯨ ꯀꯣꯏꯀꯧ ꯀꯧꯏꯅꯦ ꯍꯥꯡꯀꯣꯛꯁꯤꯗꯤ ꯐꯔꯦ ꯐꯔꯦ ꯏꯕꯦꯝꯃ ꯆꯪꯉꯣ ꯃꯁꯛꯁꯤꯒ ꯃꯃꯩ ꯀꯛꯄ ꯀꯨꯏꯗ꯭ꯔꯤꯕ ꯕꯥꯟꯗꯣꯔ ꯃꯥꯜꯂꯤ ꯀꯩ ꯍꯥꯏꯅꯣ ꯍꯧꯖꯤꯛꯀꯤꯗꯣ ꯀꯩ ꯍꯥꯏꯅꯣꯕ ꯊꯤ ꯍꯥꯏꯕꯗ ꯁꯥꯎꯕꯁꯤ ꯑꯩꯗꯔꯥ ꯑꯩꯕꯨ ꯃꯤ ꯑꯇꯩꯁꯨ ꯁꯥꯎꯕꯖꯥꯠꯅꯤ ꯁꯛꯁꯤꯒ ꯑꯁꯣꯝꯅ ꯍꯥꯏꯔꯝꯂꯒ ꯕꯤꯗ꯭ꯌꯥꯔꯥꯅꯤꯗꯣ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯒꯨꯁꯤꯟꯗꯨ ꯑꯃꯥꯏꯕ ꯅꯤꯃꯥꯏꯆꯥꯟꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯏ ꯃꯗꯨꯗ ꯅꯤꯃꯥꯏꯆꯥꯟꯅ ꯎꯔꯗꯨꯅ ꯑꯥꯏ ꯅꯪ ꯑꯃꯨꯛ ꯂꯥꯛꯑꯕ꯭ꯔꯥ ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯆꯠꯂꯣ ꯆꯠꯂꯣ ꯑꯁ꯭ꯋꯥꯏꯗꯅꯦ ꯀꯨꯏꯅ ꯂꯦꯞꯇꯅ ꯂꯩꯔꯅꯨ ꯆꯠꯂꯣ ꯀꯣ ꯑꯁ ꯏꯄꯨ ꯑꯩꯅ ꯂꯥꯛꯏꯁꯦ ꯃꯟꯇ꯭ꯔꯒꯤ ꯅꯠꯇꯦꯕ ꯁꯦ ꯎꯔꯕꯁꯦ ꯁꯤꯒꯤꯅꯦꯃꯤ ꯍꯥꯏ ꯑꯇꯣ ꯁꯤꯗꯤ ꯀꯗꯥꯏꯗꯩꯅꯣ ꯍꯩ ꯁꯤꯗꯤ ꯑꯐꯕꯅꯤꯅ ꯍꯩ ꯂꯥꯛꯑꯣ ꯋꯥꯄꯟꯗ ꯆꯠꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯅꯤꯃꯥꯏꯆꯥꯟ ꯑꯃꯗꯤ ꯒꯨꯁꯤꯟ ꯋꯥꯄꯜꯂꯣꯝꯗ ꯆꯠꯈꯤ ꯑꯃꯥꯏꯕ ꯅꯤꯃꯥꯏꯆꯥꯟꯅ ꯒꯨꯁꯤꯟꯕꯨ ꯌꯥꯔꯝꯗꯕ ꯑꯗꯨ ꯌꯥꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯠꯂꯤꯕꯁꯤꯅꯗꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯗꯨ ꯇꯥꯛꯂꯒꯗꯧꯔꯤꯕ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯇꯥꯛꯂꯒꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯇꯥꯛꯀꯗꯧꯔꯤꯕ ꯒꯨꯁꯟꯅ ꯀꯔꯤ ꯇꯧꯈꯤꯕ ꯋꯥꯍꯪꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯋꯥꯔꯤ ꯄꯔꯤꯡꯗ ꯀꯔꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ